ꯑꯗꯣ ꯍꯥꯏꯔꯤꯕꯁꯤ ꯃꯈꯣꯏꯅ ꯑꯁꯨꯃꯥꯏꯅ ꯃꯈꯣꯏꯅ ꯁꯨꯏꯁꯥꯏꯗ ꯇꯧꯔꯒ ꯁꯤꯖꯈꯤꯕ ꯑꯩꯈꯣꯏ ꯃꯍꯩꯔꯣꯏ 19ꯗꯣ ꯃꯗꯨꯒꯤ ꯃꯔꯝꯗꯨꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯁꯦꯟꯇ꯭ꯔꯦꯜ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯍꯥꯏꯕ ꯇꯥꯔꯦ ꯅꯠꯇ꯭ꯔꯒ ꯁꯦ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯟꯁꯔꯟ ꯑꯣꯏꯕ ꯊꯣꯛꯂꯤꯕꯗꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯑꯦꯗꯨꯀꯦꯁꯟ ꯃꯈꯣꯏꯅ ꯀꯔꯤ ꯍꯥꯏꯅꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯈꯣꯠꯄꯤꯕ ꯀꯔꯤ ꯂꯩꯕꯒꯦ ꯑꯗꯣ ꯃꯈꯣꯏꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯐꯦꯃꯤꯂꯤꯁꯤꯡꯗꯨꯒꯤ ꯑꯋꯥꯕ ꯃꯈꯣꯏ ꯒ꯭ꯔꯤꯚꯥꯟꯁ ꯃꯈꯣꯏꯒꯤ ꯁꯐꯔꯤꯡ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯁꯐꯔꯤꯡꯗꯨ ꯀꯣꯛꯅꯅꯕ ꯀꯔꯤ ꯇꯧꯕꯤꯈ꯭ꯔꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯗꯨꯝ ꯍꯪꯕ ꯌꯥꯏꯑꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯌꯥꯏ ꯑꯩꯈꯣꯏ ꯂꯧꯁꯤꯟꯕ ꯌꯥꯕ ꯑꯗꯨꯝꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯌꯥꯎꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅ ꯑꯗꯨꯝ ꯈꯟꯅꯔꯒ ꯂꯩꯔꯝꯃꯤꯕꯅꯤ ꯍꯥꯏꯅꯔꯤꯕꯗꯨꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯑꯗꯨꯝ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀꯁꯟ ꯄꯦꯅꯦꯂꯤꯁ ꯃꯌꯥꯝꯅꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝꯁꯤꯡꯗ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯥꯛꯄ ꯋꯥꯐꯝ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤ ꯑꯅ ꯂꯩꯔꯤꯕꯁꯦ ꯑꯣꯄꯣꯖꯤꯁꯟꯒꯤ MLA 5ꯅꯤ ꯂꯩꯔꯤꯕꯁꯦ ꯑꯗ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯃꯈꯣꯏ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯁꯤ ꯃꯣꯏꯁꯨ ꯋꯥ ꯉꯥꯡꯗ꯭ꯔꯦ ꯇꯧꯗ꯭ꯔꯦ ꯑꯗꯨꯝ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯊꯧ ꯇꯧꯗ꯭ꯔꯦ ꯑꯗ ꯍꯥꯏꯕ ꯑꯃ ꯂꯩꯔꯕꯅꯦꯕ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯁꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟꯠꯁꯤꯅ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛ ꯊꯧꯔꯝ ꯆꯥꯎꯈꯠꯄꯒꯤ ꯊꯧꯔꯥꯡ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕꯒꯤ ꯑꯣꯏꯔꯣ ꯈꯣꯡꯊꯥꯡ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯊꯧꯗꯣꯛ ꯊꯣꯛꯏꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯩꯅꯣꯗꯤ ꯊꯣꯛꯑꯦꯗꯅ ꯍꯥꯏꯗꯤ ꯍꯤꯡꯁꯥꯒꯤ ꯑꯣꯏꯕ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇꯤ ꯄꯩꯉꯩ ꯊꯣꯛꯏ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯏꯚꯟ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯒꯤ ꯐꯥꯎꯕꯗ ꯃꯈꯣꯏꯐꯥꯎꯗ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯁꯜꯂꯦꯅ ꯍꯧꯖꯤꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩ ꯁꯦꯛꯁꯟ ꯃꯌꯥꯝ ꯑꯃꯗꯒꯤꯁꯨ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯂꯩꯔꯤꯕꯅꯦꯕ ꯑꯁꯨꯃꯥꯏꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯑꯩꯈꯣꯏ ꯉꯔꯥꯡꯁꯤ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯕꯤꯔꯤꯕ ꯑꯍꯜ ꯏꯕꯨꯡꯉꯣ ꯏꯕꯣꯕꯤꯅꯒ ꯁꯨꯃꯥꯏꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝꯁꯦ ꯐꯩꯌꯦꯕ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯃꯔꯛꯇ ꯃꯈꯣꯏꯁꯨ ꯑꯗꯨꯝ ꯑꯦꯛꯇꯤꯚ ꯑꯣꯏꯅ ꯃꯈꯣꯏꯁꯨ ꯌꯥꯝ ꯀꯨꯞꯅ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯁꯦ ꯁꯦꯟꯇꯔꯗ ꯑꯣꯏꯒꯦꯔꯥ ꯁ꯭ꯇꯦꯠꯇ ꯑꯣꯏꯒꯦꯔꯥ ꯃꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯌꯦꯡꯁꯤꯜꯂꯤ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯕ ꯅꯠꯇꯦ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯐꯣꯡꯗꯣꯔꯛꯄꯁꯦ ꯃꯁꯤ ꯐꯩꯌꯦꯅ ꯑꯗꯨꯝ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯑꯁꯨꯃꯥꯏꯅ ꯇꯧꯕꯤꯒꯗꯧꯅꯦ ꯌꯦꯡꯁꯤꯟꯒꯗꯧꯅꯦꯕ ꯑꯗꯣ ꯁꯨꯞꯅꯒꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯀꯔꯤ ꯍꯥꯏꯅꯤ ꯑꯣꯄꯣꯖꯤꯁꯟꯒꯤ ꯊꯕꯛꯁꯦ ꯃꯤꯗꯤꯌꯥ ꯈꯛꯇꯅ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯦꯕ ꯍꯧꯖꯤꯛ ꯃꯤꯗꯤꯌꯥꯁꯤꯗꯩꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯃꯤꯗꯤꯌꯥ ꯆꯦꯅꯦꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯗꯅ ꯁꯦ ꯃꯔꯨꯑꯣꯏꯅ ꯃꯤꯗꯤꯌꯥ ꯆꯦꯅꯦꯜꯁꯦ 5ꯒꯨꯝꯕ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯖꯕꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯦꯅꯦꯜ ꯗꯤꯁꯀꯁꯟ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀꯁꯟ ꯇꯧꯔꯤꯕ ꯑꯌꯨꯛꯀꯤ ꯅ꯭ꯌꯨꯁ ꯑꯅꯥꯂꯤꯁꯤꯁ ꯇꯧꯔꯤꯕꯁꯦ ꯑꯗꯣ ꯑꯗꯒꯤ ꯑꯇꯣꯞꯄ ꯆꯦꯅꯦꯜ ꯈꯔꯗꯤ ꯑꯌꯨꯛꯀꯤ ꯅ꯭ꯌꯨꯁ ꯑꯅꯥꯂꯤꯁꯤꯁꯁꯦ ꯇꯧꯗꯦ ꯑꯁꯨꯃꯥꯏꯅ ꯁꯤꯗꯩꯁꯤꯗ ꯂꯩꯔꯤꯕ ꯐꯝꯕꯤꯔꯤꯕ ꯂꯥꯛꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯅꯥꯂꯤꯁꯁꯤꯡ ꯑꯗꯒꯤ ꯁꯣꯁꯤꯌꯣ ꯄꯣꯂꯤꯇꯤꯀꯦꯜ ꯀꯃꯦꯟꯇꯦꯇꯔꯁꯤꯡ ꯑꯗꯒꯤ ꯏꯚꯟ ꯁ꯭ꯀꯣꯂꯔꯁꯤꯡ ꯄ꯭ꯔꯣꯐꯦꯁꯔꯁꯤꯡ ꯑꯦꯗꯤꯇꯔꯁꯤꯡ ꯁꯤꯅꯤꯌꯔ ꯖꯔꯅꯦꯂꯤꯁꯁꯤꯡ ꯃꯌꯥꯝꯁꯤꯅ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯣꯄꯣꯖꯤꯁꯟꯒꯤ ꯔꯣꯜꯗ ꯂꯧꯔꯒ ꯂꯩꯔꯦꯕ ꯑꯗ ꯁꯣꯝꯗ ꯑꯣꯄꯣꯖꯤꯁꯟꯅ ꯃꯥꯅ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯃꯈꯣꯏꯅ ꯍꯥꯏꯐꯝ ꯊꯣꯛꯄ ꯉꯥꯡꯐꯝ ꯊꯣꯛꯄ ꯌꯦꯡꯁꯤꯟꯐꯝ ꯊꯣꯛꯄ ꯑꯗꯨ ꯇꯧꯔꯛꯇꯕꯗꯣ ꯑꯁꯨꯃꯥꯏꯅ ꯇꯧꯔꯤꯉꯩ ꯃꯔꯛꯁꯤꯗꯩꯁꯤꯗ ꯉꯔꯥꯡꯒꯤ ꯑꯁꯨꯃꯥꯏꯅ ꯃꯈꯣꯏꯅ ꯐꯣꯡꯗꯣꯔꯛꯄ ꯇꯧꯔꯛꯏꯕ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯄꯥꯡꯊꯣꯛꯇꯨꯅ ꯇꯧꯔꯤꯁꯦ ꯐꯩ ꯑꯗꯒꯤ ꯑꯁꯤꯗꯁꯨ ꯅꯠꯇꯦ ꯍꯧꯖꯤꯛ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯗꯅ ꯍꯥꯏꯐꯝ ꯊꯣꯛꯄ ꯉꯥꯡꯐꯝ ꯊꯣꯛꯄ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯁꯥꯟꯇꯤ ꯄꯨꯔꯛꯀꯅꯤ ꯍꯥꯏꯔꯤꯕꯁꯤꯗꯩꯁꯤꯗ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯤꯕ ꯑꯗꯒꯤ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯀꯔꯤ ꯈꯣꯡꯊꯥꯡ ꯌꯥꯝꯅ ꯀꯟꯀ꯭ꯔꯤꯠ ꯑꯣꯏꯕ ꯚꯤꯖꯤꯕꯜ ꯑꯣꯏꯕ ꯀꯔꯤ ꯁ꯭ꯇꯦꯞ ꯂꯧꯈꯠꯂꯕꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤ ꯃꯤꯌꯥꯝ ꯀꯨꯞꯅ ꯈꯪꯅꯅꯕ ꯊꯝꯕ ꯑꯃ ꯈꯪꯃꯤꯟꯅꯅꯕ ꯊꯝꯕ ꯑꯃ ꯆꯪꯉꯤꯗꯅ ꯑꯗꯨꯒ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯣꯝꯗ ꯀꯔꯤ ꯍꯥꯏꯅꯤ ꯑꯗꯨꯒ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯀꯩꯅꯣꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯧꯈꯠꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯡꯁꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ 𝐍𝐄𝐖𝐒 ꯃꯁꯥ ꯃꯊꯟꯇ ꯈꯛꯇꯅ ꯑꯩꯈꯣꯏꯒꯤ ꯋꯥꯟ ꯃꯦꯟ ꯑꯥꯔꯃꯤꯒꯤ ꯇꯥꯏꯞꯇ ꯃꯊꯟꯇꯅ ꯁꯨꯝ ꯇꯧꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯔꯨꯂꯤꯡ ꯄꯥꯔꯇꯤꯗ ꯌꯥꯎꯔꯤꯕ BJPꯒꯤ MLA ꯃꯌꯥꯝ ꯑꯃ ꯃꯈꯣꯏ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯕꯗꯧꯅ ꯇꯧꯔꯤꯑꯕ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔꯁꯤꯁꯨ ꯃꯁꯤꯁꯨ ꯀꯩꯅꯣꯗ ꯃꯄꯨꯡ ꯐꯥꯗꯕ ꯏꯟꯀꯝꯄ꯭ꯂꯤꯠ ꯑꯣꯏꯕ ꯑꯗꯨꯝꯕ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔꯁꯅꯦꯕ 12 ꯂꯩꯐꯝ ꯊꯣꯛꯄꯗ 5 ꯍꯣꯏ ꯍꯣꯏ ꯆꯨꯝꯅꯒꯤ ꯑꯃꯔꯣꯝꯗ ꯑꯗꯒꯤ ꯃꯈꯣꯏꯅ ꯀꯦꯕꯤꯅꯦꯠ ꯃꯤꯇꯤꯡ ꯑꯃꯅꯦꯅ ꯍꯥꯏꯔꯁꯨ ꯀꯦꯕꯤꯅꯦꯠ ꯐꯝꯃꯒ ꯃꯈꯣꯏꯅ ꯋꯥꯔꯦꯞ ꯀꯌꯥ ꯑꯃ ꯂꯧꯔꯦ ꯍꯥꯏꯔꯒꯁꯨ ꯃꯄꯨꯡ ꯐꯥꯕ ꯃꯤꯅꯤꯁꯇꯔ ꯂꯩꯐꯝ ꯊꯣꯛꯄ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯒ ꯂꯧꯔꯛꯄ ꯋꯥꯔꯦꯞ ꯅꯠꯇꯕꯅꯤꯅ ꯏꯚꯟ ꯑꯗꯨꯁꯨ ꯑꯗꯨꯝ ꯀ꯭ꯋꯦꯁꯅꯦꯕꯜ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯦꯕ aduna kanagumba akhigi kar hani miyoi kharana su adum madugi mathakta question torke adagi kari kara torke harisu adum yaru dum manum kesu leiro ya aduna sigumba mayam ama leiro aduna cabinet phange mapung phadaba adagi thabak tawrapa kholapa matam desu akhigi honorable chief minister mathana khaktana sum torpa haitare ne ada leidiba atopa BJP ki MLA mayam ama leiriba mayam do kari hani ma ki manakta sangdana ma ki mongda full kano support pidana khotana adagi solidarity uttana khotana ma ga punna chapminadana adagi shanti puraknaba haina akhoi peace and normalcy restore tongnaba adagi kalok masel ki oiba marakta dialogue tongnaba honara phagi simba thorang mayam se ma stage da kar hani kaimte yaksin laktaba haitare ne masi kari no haiba wahang ma hojik se akhoi yam hangni haitare
adamaina lei aduga ngasagi keno siniko hojik yo akhoi manipur da thoi bathok do wathok singje adugman thoi edana se nahan keno ta akhoi gen liangmei naga taruk yamna tam thiba mi hat khip ki thok do hojik pong sana leibani NIA na paire harga su case to thizale harga su mangam isan sanan leibani mi amni phare ani phare han so hoi punna mi mari di phare hare ko aha madana akhoi maitai ma hana ngasagi akhoi eye witness oba makhoi pha ba yauri ba aduma khunja nu pi kharana makhoi na pau tam da moi maming pi ba yaw da ba adumba akhoi ki kar hani maitai di kuki on gi ba haitare ne adumba nupa ama kuki nupi ga lawraga adum makhoi ki kuki olaga adum leichagra ba adumba nupa pradip ka wi haba nupa ma phare hare ma ki nupi du ka phare hare adagi amuk nahan ani ama mu phare hare hare ba ani leilon wifi hare nga sagi senari ba akhoi ki kano do thok thok ibo mafum khundo adugi mioi ama adu atopa mana lein kariba leilon molnom haibra adumba kuki village atopa amadagi ama mo phare hare aira hairi ba phare ba mioi ani dusu kana kana no haibita so mek seng na su kemto police ki kano statement ta seng dorte hairti haitare mi ani tak phare hare ga loire adu hairi ba mi mari phawse yone mi ani ma phare hapta ma lerga mi ani mo phare adu handak na mo hata ke lerga tha ke lerga mi ani mo phadori no adu hairi ba thok thok ti sida kana toki mo khokki mo mayam pun mo loina khangnar bo famni loina khangnare unare loina hainare masi pun se NIA ma sam khangamani manipur police loin khangmawani adagi lady security akhoi gi atopa central security force mayam si loina khangawani bo adu mo pu makhoi na kari ne chana thabak si lokhat ki sangsil ki na to gi phibon du ti mong du ti su u de ba haitare adu yam tam na potha na sum to gi akhoi gi thengu khong chata adu ba investigation amane ba adu na masi gi akhoi yam kanna athuba matam da justice phangani have se akhoi ke su expect of de haitare asmaina hojik aina haijaningi mati sigi thokdok lady adagi mamang da trong lawda angang ani hat chabi thokdok lady adagi ate thokdok mayam mus lady adagi hojik nomai kap pakholpa adagi kaino da khunja lobuk ta low suring da masak khang da bisna nomai kapak tana sire kaina habi thokdok pau marmuk ta amu ta di na khoi adagi amu asom da nagaland lom da sorry ukrul lom da adagi kaino rom da kar hani simagi thokdok wato kap na bagi khona bagi ambush ki kari pau mayam sa ta ri ba sim thoi ba thokdok wato mayam sa saiki akhoi ki maching du yam dragasu opposition na aman lady banina opposition ma matau de mana active orim khai mana ngang le mu khai tori mu khai kano che akhoi kar hani good governance yes good governance porok na mo khona bata achu mating oidori ni democracy si yamna akhoi ki vibrant oiba amazon alive and kicking na haibedo akhoi ki english ke kano da saying amata haibeda adu magi democracy do purak na bo khotna bata akhoi ki opposition ki role je admana kano tor ulak dorina pirak dorina ba aduna mahak se tumina ka su lening de ba aduna yam kan ma se work to gutau ni ma kano to gutau ni question se lo thabu su haibedi na te na yes press conference or ka ngang lai se asim ma ki kano to ne mathau du ne haitare ne aduna sing ba thong do atho mayam se sa habi gutau ni adigi atupa mana nga sai aina haiba huzarami ba nga sai gi ruling party manung de le ba MLA mem do makhoi mem se kai to le gi haiba wafam sim de ai masim de pagana question to ni